Thauram tabiribasingbu ahanbamaktada Diamond Quiz. Thauram asida adombu SANJIT SAIKHOM amadi NIRMALA THANGJAM anina taram noksabaga loinana khurumjari. Diamond Quiz. Thauram asi Manipur University ga khusamnaraga sandoksaba thauramni. Thauram asida adomsu saruk yabiu. Thauram asigi leiteng adomna hapiu. Hojik ahanbada mamangi episode aduda thamjakiba wahang amadi paukhum sing hana khangminasi masigi matungda thamjakiba wahang sing asigi achumba paukhum kana na chumna pibira I haibadu mayam punna khangminasi. Mamangda thamjakiba ahanba wahangda Nikhil Hindu Manipuri Mahasabhagi founder president asi kanano wahang asigi achumba paukhumna Maharaj Surasana Nikhil Hindu Manipuri Mahasabhagi founder president oirami. Mamangda thamjakiba anisuba wahangda Karamba numitpu International Mother Language Day haina ningsingnabage anisubada thamjakiba wahang asigi achumba paukhumna 21st February hairiba numit asida International Mother Day Language haina ningsingnei. Ahum suba wahangda Karamba chahida Manipur da ihan hanba oina president rule PR thamkibage wahang asigi achumba paukhumna 1967 haibadi lising amaga chamapan humpuga tareta Manipur da ihan hanba oina president rule PR thamki. Hojik mamangi episode thamjakiba wahang amadi paukhum sing punna khangminakhre masigi makha tarakpada amung lokachari thamjakiba wahang sing asigi achumba paukhum kana na chumna pibira I haibadu mayam punna amuk khangminasi. Hojik ahanbada thamjakiba wahang ahum adugi manungda wahang ani phawbagi achumba paukhum kana na chumna pibira I haibadu hana amuktang khangminasi. Ahanba amadi anishubu hangi paukhum sumna pibirakiba miyoi singdi Sangayompham Nungphau Bazar dagi Sarif Khan Sangayompham Serapur Makha Laikai dagi Sarina Sangayompham Dam Manak dagi PI Sajida Sahani Thaunawjam dagi Ranjita Wairokpam Kongpal Singangbam Laikai dagi Ahaibam Rabina Samra Mamang Laibung dagi Laishram Methun Kaksing dagi Osin Mayanglambam Hairiba miyoi sing asina ahanba amadi anishu wahangi paukhum sumna pibirakiba miyoi singni. Anishuba amadi ahum subu wahangi paukhum sumna pibirakiba miyoi ahum khak phangjai. Miyoi sing adudi Karim Bikoktagi Amarjit Ningthauja Utlau Awang Laikai dagi Kenananda Lairenjam loinana Tokpasing Haidroi Pokpi Laikai dagi Ningthaujam Jaya Lakshmi Devi. Hojik aroibada mamangi episode thamjakiba wahang ahummaki achumba paukhum pibirakraba thamjakiba episode asigi winner sing adu kana oiramgadege habadu mayam punna amuktang khangminasi. Diamond Quiz ki nifumathoi suba episode ta thamjariba wahang ahummaki paukhum sumna pibirakraba winner oikraba miyoi singdi Wangjing Lamding ATM manaktagi Monika Arambam Lamding Cherapur dagi Sanasam Naresh Hairok Part 2 Laimium Laikai dagi Khondongbam Radhakanta Rising Sun Dresses Thangmaiban Thau Complex dagi Thiam Rajendra Luwang Khongjong Khebjing dagi Mutum Malemnganba Khangabok Maisnam Laikai dagi Rosan Laishram Komnau dagi Jiten Tongbram Wangjing SK Laikai dagi Sarjubla Khundrakpam Thanga Khunjem Laikai dagi Ningthaujam Vidyalakshmi Devi Lamding Cherapur dagi Daina Kumari Sanasam Khangabok Moirangpali Laikai dagi Chingsom Bathoksom Sagolban Tera dagi Somendro Oinam Khangabok Tangkha Laikai dagi RJ Moirangtem Elias Ranjoy Wafung Inthan Sanapati District dagi Roman Riamroy Inpui Cherapur Mathak Laikai Sangayompham dagi W Tawhid Ahmad Cherapur Salamakok Sangayompham dagi W Nazir Khangabok Part 3 dagi Moirangtem Thoibisa Sanu Khangabok Makha Maning Laikai Part 3 dagi Sapam Rishi Kumar
Sekmaijin Mamang Laikai dagi Danabir Huidrom, Hangul Awang Laikai near Merciful English School, Hangul Manak dagi MD Zakaria, Moirang Santong Awang dagi Toizam Ongbi Sunibla Laima, Hairok Patri dagi Ningtauzam Luhen Bamaitay, Kangabok Pali Laikai dagi Pamhaiba Thoksom, Golapati Maning Laikai dagi Asma Nisha, Irong Sesabadagi MD Anas, Sangayampam near Idigadagi MD Fazur Rahman, Bidya Ningtauzam, Chandapur Maning Laikai dagi Oinam Bidya Sagar Singh, Kangabok Hunau Laikai Patri dagi Thoksom Priya, Paurabi Pukrimapal Impal East District dagi Nausa Laikhuram, Hairiba Miyoi Singh Asina Diamond Quiz Kini Fumatoi Suba episode ta thamjariba wahang ahumaki pakhum sumna pibirakraba Miyoi Singhni. Tharomasibu saruk yabirakhibasingbu hainingai laitana thagachaba phongdokchari makha tarakpa episode singdasu adumak lepa laitana saruk yabirau Hauzik tharongi makha sathajarakpada mamang thagi haibadi January thagi lucky winner oikraba Wangjing lamding ATM manaktagi Monika Arambam wari watai sanaduna unajabagi thorom thamjari unabiriba aikhoigi mihut Sanjit SAIKHOM Ahanu magtada thorum tabiri bisingbu khurumjari ngasigi thorum asigi manung channa puduna lakchari basina haukiba January thagi khwaidagi mai palaba lucky winner Diamond Quiz ki oina lucky winner oikhraba misakasiga unajudana wari watai sanabagi thoromni unajari ba misakasi tabiri bisingna su hena khangbiram lagani Arambam Monika Wangjing lamding ATM manaktagi ahanu magtada ngasi study wasida chillaba matam kaya kaithokpiraga thoromasi mapung phan binabagi damak lengbirapagi damak Monika bu taram noksari amadi thagachari yam nungai je Monika ngasi ahan bu oina hangjaning base khoigi diamond gi khoigi study wasi lengbiraku matamda isagi pukning dai tari kari kari phawe habase masi amuk tana habiu ai puningda samaina diamond idor sinbi dana quiz program ama puthok piraga lucky winner jingbu khogi platform pibi bagi damakta thagaba phungdok jari puningda yamna nungai ba phawje hoi aduga khoigi mafam asida lengbira aga siguma thorom amagi winner lucky winner haitari ni participants sing akhoi quiz ki oina ko mayam yauri khoigi 200 tagina 300 poki chang haitari ko participants se masini lei base do myam asigi marak tagi kwaidagi mai pakpa lucky winner hoki ba January tha sigi oina mi ahum ni ko ahum se THANGJAM benita aduga HEIGRUJAM priya ko aduga Monika isaga ahum ni oiri base ado ahum asigi manungda mo kwaidagi laibak pha base Monika no obiri bani ado sigmo phangbi basida kari mu phobi ha base masi amuk ta haibi yam nungai je ai matung da ju yam no honan jening bagi thawama phangde aduga khoigi makha tabada Monika gi ima baba gi ming kari kari honari ba masi amuk ta haibi hajera ke ai asengba address ti Wangjing lamding ATM manakta yini ai bo pokpa baba gi mingna Shri Arambam Milan Singh ai bo pokpa mama gi mingna Srimati Arambam Ongbi Bedana Leima ai hauji student ojari khoi isilina ani khatane ai ibung amaga ai hakatani ibunga Monika isaga ko ibung di kari kari hona biri hojikse akoi dada do hauji football player ojari football player matam kharagi matungda soidana maming chatpa maming leiba koi iramdam gi mai porokadaba player ama oira po oira snu haibasi su ngasigi unajabagi tanja silogjaraga Diamond Radio gi makedagi si wisima tawjage ko aduga Monika hojikse study line na chatpire na takpire karamba class tan hojik tawpire bise ai hauji BA last year ni last year BA aduga subject combination di kari kai lobiri ai subject na history geography english to political and science ka yam ngai je 12 fogi level se di karamba line sa pyramid science arts karamba cha pyramid ai 12 fogi level di science ta tamjare aduga khoigi graduation line da haitare ko smaina olak pasida graduation tamna bo honara pasida koina arts line nak sangbirak pase masi sama khoigi mioi khara haitare ne koina civil service ko mohona ningba ko siguma kari ko wakhan khara leiraga di arts changning bi wakhan hek leini kari go masagi em ama leijaba taraga di hekto hongto pa kesu budi kaide ado Monika gona kari em leibi bage makhatana ai MCS nam thajegi habigi em ama leije MPSC ge exam se tharaga MCS soidana maki phangbirak po oirasanu haibasisu ngasigi unajabagi tanja logjaraga Monika ge mafamda wisima tawjage ko thagachari yam nungai jai Monika aduga ima badi hojikse kari kari honabiri
हाइजरके आई बाबा जे MSPDCL डिपार्टमेंट दा स्टाफ ओइना लेजरी अदु आई ममाना थिएटर दा ड्रामा के यावरगा लेजरी अदुदि यामना इंगना चिकना पालेबा इमुंग मनुंग माइ तारे को अदुगा यामना फजना निंगथीजना पान इमुंग मनुंग अमदगी हौबिरकपने मोनिका को अदुगा याम नुंगाइजे मखा ताबदा लाक्चनिंगबसे डायमंड क्विज की डायमंड रेडियो की मरमदा लाक्चरगा डायमंड क्विज से याम नुंगाइजरे मोनिका मखा तारपद खोइगी डायमंड क्विज इसाना होजिग होजिग माइ पांगना संक्शन बिरगलिबा खोइगी प्रोग्राम सिगी मतंग लाक्चरगा करम मतमदगी कमाइन तौरगा खोइगी क्विज से हौरपदिगे हौरगा दुमक सरुग याबिब्रा मदुगा कमाइन तौरगा करी कमाइन तौर खंगागा यावरपुन हाबसे होगी बगी वरी खरा को मसे पेतंग शेयर तौबियु आई हे हौजरपदि यावजरे कोइसे लोतरी ओदिगा मतमदगी एपिसोड 1 दगी यावजरपसिना हजि फबो दुम यावजरे हाइजबता हेक हौबु मतमदगी ngasi भौब लेप लेतना दुमक सरुग यारी को मसे अखोइनसु खंगजब हाइतारे कोइना प्रोग्राम परफॉर्म तब मतमदा मोनिका अरहंबम वांजिंग लमदिंग एटीएम मनायबसे दुम पल्ल लेरबनी को अदुना वाना होना बिरकपना ngasiदी जनवरी थागी ख्वाइदगी माइ पागलबा लकी विनर अदो खोइगी मिंगथोल अदो फंगबनी को अदुगा खोइगी मसिगी विनर गी मिंगथोल से अमुक्तंग दि फंगनिंगी मसि फंगनाबु होनागी बगी इसादा पामजकी बको यावब्रो यावे अदुदा मतमदुदा कोइ लांगतंगना बाहाय तारेनी फंगनिंगबगी मतंगदुदा करी करी ममांगनो समुक्तंग मोनिका से खोइगी लोटरी दे यावग्रबा माले अनिरक्ते यावग्रे को कांग्रेचुलेशन यामना खोइ अतांगबनी हाय तारे अदुबु लाइबक लाइतब हायगद्रा अहुमलक सुबु मतमददी मोनिका इसागी मतमदु योरपग लोइनना विनर से कंपलसरी इसागी वेना फंगजबनी को याम नुंगाइजरे अदु करी फावी ममांगी लोटरी सिंग अदुदा सरुग याबा फंगगसु खोइना पुंगमेन पावमिनाबदि फंगद्रे नत्रा खोइगी लोटरी दुदा विनर ओइबंग हमहौदबसे मतमदुदा फावगी वखलदो निंजंग बिरगदे पेतंग शेयर तबयु ताबदु नुंगाइनि न खली अहानबगी लकी विनर ओरपदि आइजे फावरिन हाबे वाखंदा यामना खंजरमे अदु फावदमनिना आई केमता खंजदे निंगहनब लेते अदुना तुंगदा मयाम लेइन होनाजाकपुदि ngasi यावजरपन केमता खंजदे इसागी मतम यौद्रिबगी नेना खंजबदो को अदुमकपो खोइगी अहुम सुबसिददि मोनिका माइ पाकपिरिबनी अदुमकपो नुंगाइतब खरा मखैदे अदुमक फावबिरंगने हाबगी थाजबदे अदुमक विनर खक्तंग गेना खोइना एम्फेसिस पीदबको इसाना बेस्ट विनर द बेस्ट तौरगा क्विज यावबिदब अदुगी इसागी मसिदा फंगलिबा नॉलेज ने ख्वाइदि मरु ओइरिबदि अखोइनासु अखोइगी डायमंड क्विज के सेक्शन दगी थमजब मोटो हाइतारे डायमंड रेडियो वेना थमजब मोटो से एवरीथिंग यावबिरिबा एवरी पर्सन खुदिमक्ता लैरिबा नॉलेज सिंग से गेन तौहनबदुने खोइना अदुगा खोइ थीबगे हैनबि लेहनबा जनरल नॉलेज सिंग असिबो खोइना फजना खंगनबगी तांजा हाइतारे मसिगी पांदमदा खोइगी होदोक सखिबा थौरमनी अदुगा डायमंड क्विज यावबिरकु मतमदा खोइगी ममांगदा लेरंबा खोइगी स्टाइल हाइतारेने अदुगा होजिक लेरिसिगा इसागेबु वखंदा करी कमाइ तौरगा चेंजेस सम करीगुम खरदि लाहानिंगमगनी को अदु इसागेबु मोतसु ममांगी खोइगी लकी विनर उनगिबि सिंगदसु अदुमक मसिगी वफम सिंग असे थमजबनी अदु मयामगी नॉलेज सिंग असे खोइना लौसनजरबा मतुंगदा सेमदोक सेमनसे लौदरिबनेबको अदु मोनिका गोबु वखलदा करी करी लेरि हेबसे डायमंड क्विज की मतंग निसाना तौहनिंगबसे मसि सपेदंग थंबिरम उनरिंगासिदा डायमंड क्वेश्चन चेंबी जब क्वेश्चन जी याम फजे खोइगी होम राउंड ओइबा खोइगी मणिपुर गब क्वेश्चन खंगन बिजे सिमदि याम थागचरी अदुगा डायमंड क्विज की पीरिबा नुमिसिंग दे यामना सांगबा यागदि कितंग टेंशन बिबगदि नुंगाइनि हाजनिंगी मसि ममांगदा खोइगी मयामगी फीडबैक कमेंट लौ मतमदा आंसर से थीबा मतमदा हेक हेक फब फंगबा याबगी मोंगसे लेतबको सिगुमसिना कितंग सांगदोकपिबा यागद्रायना खोइना नोंग एक्सटेंड तौथोक सखिबनी अदुमकपो मोनिकागी ngasiगी उनजबगी तांजा से लौजरगा खोइगी मोनिकागी वखलदा लैबिबसे खंगजरे लोइनना खोइगी सेक्शन असिदा लैबिरिबा मियोइसिंगा तानाजरगा मसि कमाइना तौसिगे दमतंग तानाजगे दुगा खोइ ओंथोकपा याब्रा हाबदु येंजगे बसे मथमजगे अदुगा मोनिका खोइगी इसागी एजुकेशनल जर्नी हाइतारेको लाइक तंबगी लंबी सिदा ngasi bukti hojik phawdi khoigi VA last year ni ko ado mamangda karam school da tambirakpa masigi educational journey se masigi matang no chepetang thambiu hajere ke ai class nursery to class 4 na lilong da leiba tribini public school da tamjare 5 to 7 na wangjing da leiba progressive english school da 8 to 10 na lamding high school da tamjare 11 to 12 na royal academy wangjing da tamjare अदुगा होजिकचे कॉलेज से करम कॉलेज त तंबिरी पोलिस्टार कॉलेज से तमजरी याम नुंगाइजै तोंगान मफम सिंगदगी तंबिरगा माइ पांगना दमंग लाक्पिबने को अदुना तोंगान बा एरिया सिंगदगी कोइना माहिकुल सिंगदगी
knowledge se aduma phajana phangaga lakpani na ngasi su khoigi kai hatare masigi lariki lambi sida aduma mai pangna chachari habasima yengba da khangjare khoi su unajabi tanja sida khangjaba haitare ko aduga khoigi hojik se makha tarak pada isa se MCS oigena su khanbirena takpire ko makha na su hona biriba khoina khanjari ba pandam sing lepa leitana adumak chathabiu loinana mai pak pa oraksanu habasima thamjage aduga khoigi diamond quiz ki wafam da lakcharaga khoina kariguma khoina hangjari bu question sing ase hek magi source hai tare ko masi ek thi base falona ek da phangba yaba answer sing dina te hajari bu ko masi kamain to we khoina thi ba matamda ayamba ngasigi Monika guna jabai tanja laujaraga diamond quiz ta saru ya video sing je 200 tagina minimum da 200 ko aduga maximum da 300 sumaina participant sing saru ya video sing je miyoi chahumo ki manung sida leiba sing jina dumang saru ya bi ado masida khoina question ani phawba chumba aduga ahumak punna chummaga thabirak pasing se masing yamna wale hajari bu ko masigi manung sida chum answer se internet te yawu ne to obiya da hajari bu ko masi Monika gi wena yam matam da dumak saru ya rabani koi thab thabira agadi episode khodimak da dumak saru ya ba je koina thengna jaba adu masigi source thi bagi mohong si kamaina to Monika gi wena tabiri basing na chun knowledge oi jahuna ba Monika gi te petang share to biramu hajara ke aina pawala si sarang tembi min iba maite ding thon gi layam pajare nupilan gi wari ma pajare adi maite gi tungan tungan ba like sim paje general knowledge su makal makha gi adi gi hijam irabot ki punsi ki wai su paje hoi yam ngai jai mayam asina ni aduga tungan tungan ba outbook mayam ma akhoi pabi na takpire masiguma mayam sina ni ko koi ne hekta winner guy se oibang ngamba na te hajari bu ko masi mayam asina maram oiraga Monika ngasi winner oibiri bune ha basi mathamjage aduga koina mapalamgi atopa country ge hangakpa yawi maram marakta ko adug national gi thakta hangmuso gi yawi siguma sin atopa dum internet ta khangde aduga atopa topa larik thibire maru oina Manipur gi home run question si lakma matamda oje hairibu larik singa se siznarga thibina takpi bane ko masi mamang da dum pabi bro natragana koi diamond quiz harok matam sida masi gi damaga pabi gi bra habasi su thambadu nuai ni kale ai hana de gi dum khagati pa ba hujare aduga diamond quiz yaw padigi khare hena pa ba henjel haja tare hoi yam ngai jai hana tamna param badagi diamond quiz la ko matam sidai di yamna thuna parak ta yadra bu ko yam ngai jai masi ma adumak pabiu makhata na su sinatab atopa mayam ma leiri pa ya bada ko knowledge khangjan ba ya bada adu masi su dum hono bi ha basi thamjage adu makhata rak pase koi gi entertain tau jabai tare thorum ta biri basing amadi interview laujari ba Monika Arambam ga rapid fire round hai tare yam thuna wahang si thamaga paukhum se thuna pibagi round amatang laujage masigi matung da chu Monika gi makhata bori adumak share taujage Monika isa se hojik Monika Arambam laibiri ko isa gi nickname hai tare nickname kari lai tinku ko we ko yam phasai ming se ko adu kari gum isa na khwai dagi pamjaba ming ama ka honing bai tare isa da ko karamba ming ka honing ai di maite yi ming oiba thado yam ko honje thado yam ko honing mama dagi khallaga laigra bani ko hangjari bu hangse na khudak hangjan mane duna hana leiram magani sigi wakal lai habasima Monika gi pakhum sina khangjare khwai dagi pamjaba insan ji kari oi ai di kangsoi ni pamje kangsoi si pami ko kangsoi pam sina khwai dagi fai khoi gi health ko na ko yam ngai jare aduga khwai dagi pamjaba color si kari oi white ni pam white sina pami white pam gi maram si leibro maram budi khwai dagi pure soi bani na white ni pam haja ta yam ngai jai aduga khwai dagi pamjaba isana pamjaba pagi bo lari kum malai bibro lai karam boy ain haju ji pai ba maite ning thoron gi thaina gi wari je si jam pamje yam ngai jai aduga mipum khudi mak se khoi gi government job sarkar gi thabak to bose loina mak pam nei ko ado masi kai gi noi kan sida isa se nungai na leiba pam bhai tare ne sarkar gi thabak to udra su nungai na leiba de du mangai adu sarkar gi thabak to ro ga di he na nungai na khana bhai tare ado Monika gi talent Monika gi meresina maram oiraga khoi gi sarkar sina ja khoi gi job offer am pire boko offer se piu matam sida karamba pige kan sida amana job tina tre job haidraga su isana kari gumba service kara tawba ya bagi khudong cha pi bai tare amana social worker gumba oi bagi khudong cha bai di minister gumba phamam pireng khalase education minister pireng khalase boko adik amarom da khoi gi ngasai Monika na panbi gi ba khoi gi MCS ki oina bagi khudong cha ba pireng khalase aduma se Monika maram pige dori ni ko aduga ani se piu matam sen Monika karamba chahi manga mang kanogi amana permanent oiduni ko amana chahi manga khaktang ni minister siga MCS officer am oiba siga
karamba khanbigani maramsina karigino haibadasu masi background isana tawbirakadaba singadasu hepitang panbi aina NCS oina khanjagani maramdi department amada lekpa matamda khitang chumthokchanaba khoi iramda masibu development laknabagi damakta aina punsigi pandam ama thambagi damakta NCS se khanjabani Monika gi khoi admin lab ta so MSS officer am oiningena panbikibani na masi Monika gi wakhalda kariguma khara department amada director go ena galera pasida kariguma khara semdok chanabagi tanja ama phangning bodo ko koi gi hene hena hojik phate habanate loina mak tawnari masa masa ge pamu ko ado hene hena chaukhana bo hanaba matam da Monika gi so semdok chaning ba khara leibagi tamak MCS hariba koi gi job offers yona lobby gine takpi bane ko yam nungai je yam phajaba pokhum ne hetare loina na makha tarakpada koi gi IQ test haitare ko aduga mamang na so haije ekhoina khumjagadori ba pokhum asina khwaidagi chumme haba leite masina exact answer oini haba leite mipum khudi mangna masigi pokhum piba yai loina na hena naksan ba khwaidagi phajaba poto adune ekhoina khanga chari bisi ko ado Monika wahang je smile to bane in which state does the ocean bay of Bengal stay amutanga lagi ko in which state the ocean bay of Bengal stay liquid state explain to we haitare kamaina to ribun mache liquid state hai bache liquid state hajabi maramdi bay of Bengal se indagi state manung chana leite state haibaji wahan ani thongla han biai state country amagi state haiba ma form amagi solid liquid gas haibagi mongdo su han biai aduduna liquid state wina hajabani yam fazaba paukhum ne haitare Monika na habiri base country amagi state simin to matam da STATE state khoigi sisu sinai aduga matter amagi form liquid solid and gas se koina sigi meaning haiba matam da su state STATE hariba word chin adumang bahusile maramasna the Bay of Bengal ocean je Indian state amatagi manung channa leitabana maram warga habate tongana leiribani natra maramasna ocean oina leibasidi water ne masdi natra the liquid form da lei habagi damak state se atopa meaning amada handokpiraga Monika na yam pazaraba pakumasi pibirakpagi damak thagachari loinana khangjaning ba wahang khara muk thamjage khoigi IQ presence of mind sigumana tabida ko asai mamang da budi khoigi Manipur gi question thambi ba yam nungai jana takpigre ado atopa hen ba kari kari thamaning ba leiri habase Monika ngasi unajabe tanja sidam tak phongdokpiram thamjari ba question sing lu yam phajare ado aina haijening badi scientific name gumba amatang di hapsilaning ba hoi hoi masi masoidana yengjage ado masi exact oina yam fix oina masi si kaktangi oina hapudu sumu phajda ba khara lakada adu maram marak tai tare ne ko sigi option ba yana bagi question set tawjari ba khoi gi waja si du sumtang tana jage masi gi Monika gi ofam se lagjaraga masin lo birabra lojare yam nungai jai aduga makha tarak bodu su Monika hanba leitana lepa leitana ngasi winner oikre haiduna khandok piraga saruk yada badi tawbiganu aduga makha tana su hen henna khoina thamjari ba khudong chaba sing loinana pizari ba khoina thamjari ba moto se ngangna fajana adumak chatmina se habasima khoi Monika da thamjari ko aduga mu Monika se khoi gi quiz khaktang natana khoi gi tongan tongan ba leiriba khoi gi program sing ase masa yam loina participate to by the saruk yabagi adumak taza bai tare ko live phone program do raga su yam toina dumak khoi gi hona biraga dumak saruk yabi bagi mong mujai masi kamain to phone phangna bu hona bi basida hoi tongan tongan miyoi sing asina technique kamaina season bige kaina hangak pu yauri ne ko adu ngasi Monika unazari ngai sida Monika na season ba technique thorum tabi di basing da share to jage Monika mo to khombiu iPhone amadagi tadana phone ahum mari no ose phone ama he mod khibaga ama mo toksan ba aduga tobo matamda phone dogi tawdoriba call history do kaim tiya honda ba message gum ka that ba adu video gum ka ima ya ngai phone da hanghal laga tawjabani habadi akoina mana operator gum matamda yam yangna fazana phone duna lumdragadi fatpa connection do phangedana loinana masida kaimta leite khoigi toina phangbiri base siguma technique khara dum yarongone na khanja bai tare ko loinana phone ahum mari dagi olena takpi bani masimang nani thorum tabidi basingna call amutang phangjage na khanja basingna amutang try to biu Monika ge technique amutang sizina biraga yengminasi aduga Monika ayamba thorum singda dumak saruk ya biraga mata matang gi ba feedback comment yam thambiu mi amani masigi damak su yamna thaga chaw phongdok sari loisal lakpada diamond radio gi oina hol laijari ba program singa sigi matang da karamba thorum no khwai degi pamna tabi loinana karam ba program hafaningi sandoksari ba thorum singa sigi matang da kari kari thambining ba leiri habase masi mutang thambiramu loisalakpada
Diamond Idona Sanduk Piba Tom Sigloin Fajare. Adu and Hari Pamjebudi, Kuiska, Krami Pogazina, and Hari Apam Oje. Aduga Loshalak Budawi Naharon, you ever told Mountain di happening. The Maigi Italian would be as never told them happening. Have the Quiggy Masagi Telen Hangum by Tareko. Massive phone Kutanga indirect when a call. Masita would it already do. Hakteng na Quiggy direct when a smile interview Lauraga. Massi Paminaga, Quiggy Lowbagi, Aduguma, the delay trico. Ado lady program sing a Sigi Marakta, Hariba, Monika Pambiriba, Quiggy. Program asisu haftan be yana bagi program executive tam to pukhacha masima ko aduga yamna thuna masita wangam na bu hana jaga basima ngasigi Monika gi wafam si khutong chaba logjaraga thamjari masina lobire ko lojare yam nungai chere ngasi diamond quiz ki January thagi khwaidagi mai palaba lucky winner Monika Arambam wangjing lamding ATM manak hariba miyo asiga unojadana wari watai sanajabagi thoromasi tangka gasida loisanjana bagi tanja lojage loinana Chillaba matam kaya kai thokpiduna ngasigi thoromasida saruk yabiba amadi thoromasibu mapung phanbi bagi damak Monika Arambam haininga leitana thakajaba phongdoksari makha tarakpadasu khanjari ba wakhal thamjari ba em tawgena khanbiri basing pumnamak loina mai pakpa oibiu nungai phaba punsi ma oibiu haibasisu aroibu oina Diamond Radio gi makedigi thamjari ko thagachari Hauji tabikre mamang thagi habdi January thagi lucky winner oikraba Monika Arambanga wari watai sanabagi thauram unabikhiba aikhogi mihut Sanjit SAIKHOM Thauramgi makha chathajarakpada Diamond Quiz ki nifuni thoi suba episode amuk laukhachari Diamond Quiz Thaurumasida adom su saruk yabiu Thamjari ba wahangsing asigi achumu paukhum pibirau loinana tharumasigi laiteng adomna sungsoi soidana hapiu Diamond Quiz ki nifuni thoi suba episode ta thamjari ba wahang ahumaki manungda ahan ba wahangda Halley's Comet ki khongsat matung ina mathang karamba chahida thoklakani haina panaribage wahang asi amuka hanna ningsingjari Halley's Comet ki khongsat matung ina mathang karamba chahida thoklakani haina panaribage Anisubo wahangda India gi khwaidagi liraba paramilitary force oiriba Assam Rifles asi haudorakpa matamda kari haina kaubage wahang asi amuka hana ningsingjari India gi khwaidagi liraba paramilitary force oiriba Assam Rifles asi haudorakpa matamda kari haina kaubage Ahum subo wahangda Manipur Assembly gi ahanba speaker asi kanano mahak kari furup tribe oibagi wahang asi amuka hana ningsingjari Manipur Assembly gi ahanba speaker asi kanano mahak asi kari furup tribe oibagi Thamjakiba wahangsing asina ngasigi oina laukhachariba episode asigi thamjariba wahangsingni Thamjari bohang sing asigi achumba paukhum thenglabada Mars ki tang ama irai numit fawgi manungda aikhogi leijariba mobile number 8119872713 amuka hana ningsingjari 8119872713 number asigi khutangda SMS oina yohonbirau natragana aikhogi email address diamondradiokhngjom@gmail.com Hariba email asigi khutang dasu thamjariba wahangsing asigi paukhum thabirakpa yagani ngasigi oinadi Diamond Quiz ki ngasigi oina laukhacharibi episode asi matang asida loichanjanabigi tanja laujari thauromasibu saruk yabirakibasing amadi thauromasibu haubadagi loiba phawba tabiribasingbu amuka hanna thagachaba phongdoksari mathangi lakadori baning thokaba numin asida anauba episode amaga amuk soidana unasi ngasigi oinadi thorom tabiribasingbu amuka hanna Sanjit SAIKHOM amadi Nirmala Thangjam anina khurumjari